अहानबदा सोशल मीडिया दगी लोकचरगा आरामबाई टेंगोल गी लुचिंग पुरेल कोरंगवान मखुमना असुमना थमलगली मदुदि मैतैदा लाइना ngamgani khangano puwari yengo adugi masa masuni aikhoise chama siba yai lising siba yai adubu noidi tungani asumna korona kuki singi mathakta thamlagle makha chatharakpada kuki militant singna sugunu makha lekaida nongmai round kya kapsilakhre pau se kanglaipa Meira pause dagi lokachabani Manipur da thogliba tha 13 helaba sathiraba kanglup anigi lana sina khwaidagi hena soghalaba red zone oina leiriba sugunu maitai khulda thangnana leiriba kuki singna nongmai kapsenduna landarakpa hujik su chatharakle ngarang nongyai matung pung 12 makharum taba matamda dongyang kuki khuldagi kuki militant singna nongmai round taruk lom thangnana sugunu makha lekai da kapsilakhi maduda khulngak leba khunja volunteer singna su handuna nongmai round ani rong kapkhi makha tana kuki militant singna nongmai kapsilakhidre adubu kuki militant singna bom amadi nongmai sizinaduna landarakpa yai haina akiba leibadagi sugunu makha lekai da leireba khunja sing akiba poktuna saphagadaba mafamda lanjena ki hairi oirakleba pheba masida ngasi nungthil sugunu da leiba Meira paibi imaibil singi oiba mifam ama sugunu mayai lekai da pangthokre mifam aduna lar nangduna leiriba sugunu gi miyamna matam pumna makta cheksinna mitna singna leiminanaba wafam kya khanakhre hairi paw sina makha taribadi hawkhiba April 13 gi numidang wairam pung 5 rom taba matamda su laloi fai rom dagi kuki militant singna nongmai round ani rom su kapsilakhi hairi kuki militant singna yamna toina nongmai kapsilakhi basina maram oiduna sugunu gi turel mapanda khundariba meitai yumthong kayade ahing tumba ngamnadre maduna masa gi mayum thatoktuna ahal oiraba kayade hojik lanjena duna leiri hairi Home Minister Amit Shah laktuna BJP gi vote khongkhre Amit Shah gi Manipur khongchat yaningda phongdoktuna lambi thingduna khongjang sangsenkre pawsi paunil kon pawse dagi lokachabani tha asigi taraga mapal amasung kunga tarukta Manipur gi oina tangkak ani thongna pangtokadoriba taraga dipan suba lok sabha mikhal gi campaign gi damak BJP na lusingba amasung Union Home Minister Amit Shah pung kharagi khongchatta ngasi Imphal da laktuna miyamda wangangkhre Union Home Minister Amit Shah na BJP Manipur Pradesh ki nauna semgat sajaliba thambal sanglen gi office sangaramgani Union Home Minister Amit Shah na Imphal Bir Tikendra International Airport ta ek thunglabaga Chief Minister Nongthongbam Biren Lenga ki Minister amasung MLA sing BJP Manipur Pradesh ki President A Sada amadi atai makok thongba karyakarta singda taramna okre mafam adudagi hapta kangjeibung tamna laklaga miyamgi mifamda sarugyakhi mifam aduda taraga nipan suba lok sabha mikhalda Inner Manipur Parliamentary Constituency da BJP ki candidate oiriba Thongnaujam Basanta amasung Outer Manipur Parliamentary Constituency da BJP na saugaliba NPF ki mirep Timothy Jimik ki election campaign ga mari leinana Amit Shah na mahaki oiba wafam sing miyamda thamgani Chief Minister Nongthongbam Biren yauna pangthokadoriba miyamgi mifam aduda lenga ki minister amadi BJP Manipur Pradesh ki President A Sada yauna party ki makok thongba singsu sarugyakhi nakal amaromda Union Home Minister Amit Shah ki khongchara sibu yaningdaba phongdoraktuna ngasi tongan mafam singda miyamna khongjang sangsinkre khongjang sing adugi manung channa ngasi nungthil pung 1:30 taba duaida New Sekon lambi paringi Raja Dumbar High School mapada mioi kharana lambi mayaida TR mai thaduna Union Minister Amit Shah ki Manipur khongchat asi yaningdaba phongdoktuna khongjang sangsinkre thodok adu hek thokle haibagi paw hek tabadagi Imphal East District Police ki team laktuna khongjang adu laksinki